아버지 남이죠 아버지. ꯄꯨꯡ 3 ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3 ꯇꯥꯗꯣꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯤꯔꯥꯔꯥꯀꯣ ꯉꯁꯥꯏꯗꯩ ꯇꯤꯡꯉꯒꯅꯦ ꯀꯨꯞꯁꯜꯂꯒ ꯊꯝꯕꯅꯦꯕ ꯂꯦꯝꯗꯨꯅ ꯀꯨꯞꯁꯜꯂꯒ ꯃꯍꯤ ꯍꯥꯞꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯏꯟꯁꯥꯡꯁꯦ ꯀꯅꯥꯒꯤ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯕꯤꯁꯨꯝꯒꯤ ꯗꯥ ꯀꯤꯁꯟ ꯑꯩꯈꯣꯏ ꯆꯦ ꯄꯥꯛꯄꯤ ꯑꯦꯟ ꯃꯌꯥꯝꯅ ꯃꯁꯛ ꯐꯖꯅ ꯈꯪꯕꯤꯔꯕ ꯗꯥ ꯁꯗꯥꯅꯟꯗꯒꯤ ꯑꯩꯒꯤ ꯐꯦꯚꯔ ꯑꯆꯧꯕ ꯑꯃ ꯇꯧꯕꯤꯔꯛꯄ ꯅꯍꯥꯟꯒꯩ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗ ꯍꯟꯗꯛꯇꯣ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗ ꯌꯥꯔꯛꯑꯕꯀꯣ ꯀꯩ ꯅꯝꯗꯅ ꯌꯥꯍꯜꯂꯕ ꯑꯁ ꯆꯦ ꯄꯥꯛꯄꯤꯅ ꯊꯧꯅꯥ ꯄꯨꯊꯣꯛꯑꯒ ꯑꯗꯩ ꯑꯩꯅ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯪꯕ ꯁꯤ ꯏꯟꯁꯥꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯂꯧꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯐ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯦ ꯁꯤ ꯂꯩꯔꯦ ꯐꯝꯗꯦ ꯗꯤꯐ꯭ꯔꯣꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯀꯤꯆꯟꯁꯦ ꯑꯩꯅ ꯗꯗꯥ ꯍꯣꯏꯗ ꯄꯤꯕꯤꯔꯤꯁꯦ ꯏꯁꯤꯡ ꯁꯧꯔꯦ ꯑꯩꯅ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯤ ꯅꯣꯟ ꯚꯦꯖ ꯊꯣꯡꯕ ꯌꯥꯗꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯃꯣꯏ ꯉꯥ ꯆꯥꯛ ꯊꯥꯎ ꯁꯥꯔꯦ ꯊꯥꯎ ꯁꯥꯕꯒ ꯏꯟꯗꯛꯁꯟ ꯂꯣꯝ ꯊꯣꯡꯉꯅꯤ ꯏꯟꯗꯛꯁꯟ ꯂꯣꯝꯗ ꯄꯨꯔꯛꯑꯦ ꯁꯤꯗꯤ ꯆꯦꯈꯥꯎꯗ ꯍꯥꯞꯄꯁꯦ ꯉꯛꯅꯤꯀꯣ ꯉꯁꯥꯏꯅ ꯆꯥꯝꯊꯣꯛꯇꯅ ꯀꯛꯊꯠꯇꯅ ꯁꯦꯝꯕ ꯂꯣꯏꯔꯕꯅꯦꯕꯀꯣ ꯃꯤꯉꯣꯟꯗꯒ ꯇꯧꯍꯟꯕ ꯅꯠꯇꯦꯍꯦ ꯏꯁꯥꯅ ꯇꯧꯖꯔꯤꯅꯦ ꯗꯗꯥꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕ ꯄꯤꯀꯤꯁꯨ ꯑꯣꯏꯌꯦ ꯑꯗꯨꯅ ꯆꯥꯝꯕꯒꯁꯦ ꯁꯦꯡꯅ ꯆꯥꯝꯗꯕ ꯌꯥꯗꯦ ꯃꯤꯠ ꯆꯥꯔꯁꯨ ꯄꯥꯔꯠꯀꯁꯦ ꯃꯥꯅ ꯆꯥꯏꯁꯦ ꯃꯁꯤꯡ ꯌꯥꯝ ꯄꯣꯟꯇꯦꯗ ꯑꯗꯨꯗꯨꯗꯤ ꯈꯨꯠꯅ ꯍꯥꯞꯄꯦꯗꯅ ꯍꯥꯟꯅ ꯑꯃꯅꯤ ꯊꯥꯎ ꯆꯣꯡꯉꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯗ ꯉꯥꯏꯔꯤꯗꯅ ꯍꯣꯔꯦꯟ ꯄꯨꯡ 7 ꯐꯥꯎ ꯊꯣꯡꯗꯣꯏꯅꯦꯕ ꯄꯨꯡ 4 ꯐꯨꯠꯇꯣꯏꯅꯦꯕ 4 ꯐꯥꯗꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯀꯩ ꯁ꯭ꯇꯥꯏꯜ ꯀꯧꯒꯦ ꯍꯪꯕꯗ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯅ ꯈꯨꯝꯃꯛꯑꯦ ꯉꯁꯥꯏꯅꯕꯨꯗꯤ ꯁꯦꯝꯃꯝꯗ ꯁꯨꯗꯕꯤ ꯊꯝꯃꯝꯕ ꯁꯨꯔꯗꯤ ꯃꯅꯝ ꯅꯝꯃꯦꯗꯅ ꯌꯥꯛꯑꯦꯗꯅ ꯑꯗꯨꯒꯤ ꯀꯩꯀꯩ ꯊꯥꯛꯈ꯭ꯔꯒꯦ ꯊꯨꯝ ꯊꯥꯛꯆꯜꯂꯦ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯁꯨ ꯊꯥꯛꯆꯜꯂꯦ ꯃꯆꯜꯗ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯑꯣꯜꯂꯒ ꯃꯊꯪꯗ ꯃꯣꯔꯣꯛ ꯀꯩꯀꯩ ꯊꯥꯛꯑꯒ ꯌꯥꯁꯜꯂꯛꯑꯅꯤ ꯑꯩꯅ ꯍꯩꯅꯧ ꯆꯥꯒꯦ ꯇꯛ ꯇꯛ ꯁꯨꯝ ꯁꯤꯗꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯁꯦꯡ ꯑꯃ ꯍꯥꯞꯆꯜꯂꯒꯦꯀꯣ ꯎꯍꯧꯗ꯭ꯔꯦ ꯁꯤꯗ ꯁꯤꯔꯥꯔꯥꯀꯣꯡ ꯄꯦꯀꯦꯠ ꯑꯆꯧꯕ ꯑꯃ ꯈꯥꯏꯖꯟꯕ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯗꯦꯒꯤ ꯂꯩꯔꯛꯇ꯭ꯔꯗꯤ ꯁꯤꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯗꯦꯒꯤ ꯃꯤꯔꯆꯇꯨ ꯗꯦꯒꯤ ꯃꯤꯔꯆꯅ ꯆꯥꯎꯅ ꯕꯣꯛꯁꯇ ꯊꯥꯏꯗꯨꯕꯨ ꯕꯦꯝꯁꯤ ꯁꯤꯗꯒꯤ ꯆꯨ ꯁꯤꯒꯤꯁꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯅꯦ ꯁꯥꯔꯝꯃꯗꯤ ꯀꯝꯗꯧꯕ ꯁꯤꯗꯤ ꯑꯣꯔꯦꯟꯖ ꯀꯧꯏ ꯁꯤꯗꯤ ꯗꯦꯒꯤꯗꯨꯅ ꯉꯥꯡꯁꯛ ꯉꯥꯡꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯑꯍꯟꯕ ꯑꯃꯁꯨ ꯉꯔꯥꯡ ꯂꯩꯔꯛꯑꯕꯅꯦ ꯍꯥꯟꯅꯒꯤꯗꯣ ꯌꯥꯗꯔꯦꯅ ꯃꯩ ꯁꯣꯟꯃꯜꯂꯦꯅ ꯎꯠꯍꯧꯔꯤꯅꯦ ꯉꯔꯥꯡ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯑꯍꯟꯕ ꯑꯃ ꯂꯩꯔꯦꯅ ꯎꯠꯍꯧꯔꯤꯅꯦꯕ ꯍꯥꯟꯅꯒꯤꯗꯨꯅ ꯉꯁꯥꯏꯗ ꯇꯥꯔꯦ ꯎꯆꯤꯅ ꯃꯔꯤꯗꯣ ꯂꯣꯏ ꯆꯤꯛꯊꯠ ꯂꯩꯔꯝꯃꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯥꯡꯒꯤ ꯈꯦꯆꯤ ꯇꯧꯗꯣꯏꯅꯦꯕꯀꯣ ꯀꯥꯡꯒꯤ ꯈꯦꯆꯤꯒꯤ ꯎꯇꯤ ꯎꯁꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅ ꯄꯤꯔꯛꯏꯅꯦ ꯁꯤ ꯎꯁꯣꯏꯁꯦ ꯁꯤꯃꯁꯨ ꯑꯩꯒꯤ ꯍꯥꯏꯠ ꯌꯧꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦ ꯌꯥꯝ ꯋꯥꯡ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯃꯍꯤ ꯂꯣꯏ ꯊꯥꯛꯆꯜꯂꯦꯀꯣ ꯑꯗꯨꯒ ꯕ꯭ꯔꯨꯡ 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 ꯁꯧꯕ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤꯗꯤ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯔꯒ ꯍꯣꯔꯦꯟ ꯌꯥꯝ ꯀꯨꯏꯐꯥꯎ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯍꯥꯎꯒꯗꯣꯏꯅꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯑꯝꯇ ꯂꯧꯔꯨꯈꯤ ꯍꯧꯖꯤꯛ ꯄꯨꯡ 5 ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯕꯦꯝꯃ ꯂꯧꯕ ꯄꯨꯡ 3:30ꯗ ꯆꯠꯄꯗꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯍꯜꯂꯛꯑꯒ ꯑꯉꯥꯡ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄꯤꯗ ꯉꯥꯏꯔꯤ ꯑꯗꯨꯝ ꯐꯨꯠꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯃꯌꯥꯝꯁꯦ ꯍꯜꯗꯤꯒ ꯑꯝꯇ ꯊꯥꯛꯄ ꯅꯠꯇꯦꯀꯣ ꯑꯗꯩ ꯃꯆꯨ ꯊꯥꯛꯄ ꯅꯠꯇꯦꯕ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁꯤꯔꯥꯔꯥꯀꯣꯡꯗꯨꯒ ꯗꯦꯒꯤ ꯃꯤꯔꯆ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯦ ꯑꯇꯩꯗꯤ ꯊꯥꯛꯇꯦ ꯄꯨꯡ 5:30 ꯇꯥꯔꯦ ꯃꯆꯨꯗꯤ ꯐꯖꯔꯦ ꯑꯉꯥꯡ ꯍꯜꯗꯤ ꯍꯥꯞꯇꯗꯥꯏꯅꯦ ꯑꯗꯨꯅꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯑꯂꯨ ꯍꯥꯞꯄꯒ ꯍꯥꯞꯄꯔꯣꯏꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯁꯨ ꯑꯂꯨꯗꯣ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯂꯨ ꯆꯥꯅꯤꯡꯕ ꯌꯥꯎꯕꯅꯤ ꯍꯧꯖꯤꯛ 5:40 ꯆꯠꯂꯦ ꯑꯂꯨ ꯍꯥꯞꯈ꯭ꯔꯦ ꯑꯂꯨꯗꯣ ꯆꯥꯎꯅ ꯆꯥꯎꯅ ꯍꯥꯞꯄꯦ ꯄꯨꯡꯁꯨ 6:30 3:40 ꯃꯤꯅꯤꯠ 40 ꯃꯨꯛ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯥꯏꯅꯦꯂꯤ ꯁꯤ ꯌꯦꯟꯖꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ
ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯠꯊꯠꯂꯅꯤ ꯃꯨꯠꯊꯠꯂꯒ ꯉꯥꯛꯇꯪ ꯂꯩ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯊꯧꯁꯤꯜꯂꯗꯧꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯀꯨꯞꯅ ꯁꯣꯏꯌꯨ ꯁ꯭ꯇꯥꯔꯒꯗꯣ ꯌꯥꯝ ꯊꯛꯅꯗꯥꯏꯅꯦ ꯁ꯭ꯇꯥꯔ ꯁꯦꯠ ꯇꯧꯗ꯭ꯔꯦ ꯁꯣꯜ ꯄꯦꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯅꯪꯍꯧꯗ꯭ꯔꯦ ꯀꯟꯐꯤꯗꯦꯟꯁ ꯋꯥꯡꯃꯟꯈꯤꯗꯅ ꯄꯩꯁꯟꯈ꯭ꯔꯦ ꯃꯆꯨꯒꯁꯦ ꯈꯪ ꯈꯪ ꯐꯖꯊꯣꯛꯑꯦ ꯑꯁꯪꯕ ꯑꯃꯅꯤ ꯎꯕꯁꯤꯗ ꯑꯁꯪꯕ ꯌꯥꯎꯔꯀꯥꯟꯗꯅ ꯄꯣꯠꯁꯦ ꯐꯖꯕ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯉꯥꯡꯕꯒ ꯑꯁꯪꯕꯒꯁꯦ ꯑꯩ ꯉꯁꯤ ꯀꯣꯟ ꯐꯦꯡꯕꯒꯤ ꯁꯔꯨꯛ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯅ ꯆꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯔꯥꯟ ꯂꯣꯏ ꯐꯦꯡꯉꯦ ꯀꯣꯟ ꯐꯦꯡꯕꯗꯨꯗꯤ ꯅꯪ ꯋꯥꯠꯂꯨꯗꯅ ꯉꯁꯥꯏ ꯊꯣꯡ ꯊꯥꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯗꯅ ꯁꯤꯗ ꯄꯦꯛꯀꯤꯡ ꯇꯧꯔꯦꯀꯣ ꯁꯤꯃ ꯈꯥꯡ ꯑꯣꯏꯅ ꯄꯨꯂꯞ ꯄꯨꯔꯅꯤ ꯁꯤꯗ ꯃꯆꯥ ꯑꯃ ꯈꯔ ꯈꯥꯏꯗꯣꯛꯑꯦ ꯆꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯝꯄ꯭ꯂꯤꯗ ꯐꯥꯔꯁ ꯑꯗꯨꯒ ꯄꯤꯁꯨꯝꯗ ꯑꯃꯨꯛ ꯆꯠꯇꯧꯕ ꯃꯃꯥ ꯍꯣꯏ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ ꯇꯧꯁꯤ ꯃꯃꯥ ꯍꯣꯏ ꯈꯔ ꯑꯩꯈꯣꯏꯗꯣ ꯈꯥꯏꯝꯄ꯭ꯂꯤꯗ ꯍꯥꯟꯅ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯁꯣꯝꯗ ꯄꯤꯁꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯗꯥꯁꯗꯥꯟꯗ ꯂꯥꯛꯑꯦ ꯂꯥꯛꯑꯣꯅ ꯑꯗꯨꯅ ꯄꯤꯁꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒꯤꯅ ꯀꯣꯟꯅ ꯆꯪꯉꯅꯤ ꯊꯧꯗꯣꯔꯛꯑꯦ That's on me. Hi. Hi, baby, Boomo, Hi. Baby, ꯌꯧꯔꯛꯑꯦ Here. Body check. No. Wait. I'm making a video, Amy. Oh, here. It's okay. 여우래 비스무가 나오비기 다키션 마ям기나 KV기 야, 봐. 야, 그럼 너 록도 온 게. 예. 아. 아, sorry. Look. Oh no. 아, 비디오가 하루 만에. 이야, 하나 넣어. ngon phần cái là mà sẵn người à không biết thua nghe hầu đi xin đóng tàu gì quá thế là nấu này là nấu sao nào 애가? 야이 잉데 사리바네 무카등 아리바네 nấu ba làm dầu ꯑꯩ ꯑꯩꯈꯣꯏ ꯄꯥꯂꯤ ꯇꯥꯏ ꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯡ ꯃꯆꯥꯅꯦ ꯑꯗꯨꯏꯁꯨ ꯆꯤꯡꯗꯤ ꯆꯤꯡꯉꯣꯏꯕꯀꯣ ꯈꯥꯡꯁꯦ ꯄꯨꯔ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯅ ꯗꯥꯅꯥꯎꯕꯤꯁꯦ ꯈꯥꯏꯗꯣꯛꯇꯧꯔꯦ ꯍꯥꯏ ꯆꯦꯕꯥꯛꯄꯤ ꯍꯌꯦꯡ ꯖꯣꯏꯗꯦꯕ ꯆꯣꯡꯉꯔꯣꯏ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯑꯩ ꯂꯤꯗꯔ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯑꯩ ꯄꯥꯂꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠꯇ ꯆꯣꯡꯉꯅꯤꯗ ꯑꯩ ꯀꯩꯅꯣꯝ ꯄꯨꯔꯛꯀꯦ ꯈꯥꯕꯩ ꯈꯥꯕꯩꯅ ꯀꯣ ꯆꯠꯂꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯅꯦ ꯖꯣꯏꯗꯦꯕꯀ ꯆꯤꯡꯖꯥꯡ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯔꯤꯚꯤꯌꯨ ꯂꯧꯗꯣꯏꯅꯦ ꯑꯗꯨꯒ ꯆꯦꯕꯥꯛꯄꯤ ꯊꯦꯡꯀ꯭ꯌꯨ ꯆꯦꯕꯥꯛꯄꯤꯅꯅꯦ ꯅꯝꯗꯅ ꯌꯥꯍꯟꯕꯤꯔꯤꯁꯦ ꯑꯩꯅ ꯌꯥꯍꯟꯕꯩꯅꯤꯀꯣ ꯃꯥꯅꯦ ꯑꯩꯅ ꯌꯥꯕꯒꯤ ꯑꯗꯨꯏꯁꯨ ꯅꯍꯥꯟꯃꯨꯛꯀꯤ ꯑꯕꯦꯝꯃꯩ ꯆꯩꯒꯗ ꯌꯥꯕꯤꯈꯤꯗꯕꯅꯦ ꯑꯗꯨꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛꯀ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯧꯗꯣꯏꯕ ꯍꯟꯗꯛꯅ ꯂꯥꯁꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯩ ꯀꯩꯝ ꯂꯩꯇ꯭ꯔꯦꯗꯅ ꯏꯆꯟ ꯅꯨꯄꯤ ꯑꯃꯈꯛꯅꯦ ꯅꯣꯏꯅꯗꯤ ꯁꯪꯒꯤꯠꯇꯣ ꯌꯥꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯂꯨꯄꯥ ꯌꯥꯡꯈꯩ ꯊꯥꯗꯦ ꯑꯩꯅ ꯅꯍꯥꯟꯅ ꯁ꯭ꯋꯥꯃꯤꯗ ꯍꯥꯏꯔꯝꯅꯤ ꯅꯪ ꯌꯥꯡꯈꯩ ꯆꯞꯄꯤ ꯀꯥꯏꯖꯧ ꯗꯥꯅꯥꯎꯕꯤꯗꯤ ꯌꯥꯡꯈꯩ ꯊꯥꯗꯣꯏꯅꯦꯅ ꯑꯃꯁꯨ ꯅꯪꯒꯤꯁꯨ ꯑꯃꯁꯨ ꯍꯥꯞꯇꯣꯏꯅꯦ ꯚ꯭ꯌꯨ ꯌꯥꯝꯗꯣꯏꯅꯦ ꯑꯩꯗꯤ ꯑꯣ ꯑꯌꯨꯛꯇꯩ ꯆꯥꯛ ꯆꯥꯗ꯭ꯔꯕ ꯑꯣ ꯌꯥꯝ ꯆꯜꯂꯅꯤ ꯑꯗꯨꯗꯤ ꯑꯩꯅꯗꯤ ꯌꯥꯝ ꯊꯣꯡꯉꯣꯗ ꯗꯥꯅꯥꯎꯕꯤ ꯍꯣꯏ ꯃꯤ ꯌꯥꯝ ꯌꯥꯝꯕꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯄꯥꯇ꯭ꯔ ꯂꯩꯇꯕ ꯂꯥꯛꯑꯣ ꯅꯪ ꯀꯦꯞꯁꯟ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥ ꯑꯁꯤ ꯀꯦꯞꯁꯨꯜꯁꯤꯗꯤ ꯍꯥꯎꯅꯤꯍꯦ ꯉꯥꯏ ꯈꯣꯝꯃꯤ ꯀꯦꯞꯁꯟꯗꯣ ꯃꯣꯏ ꯂꯣꯏ ꯂꯧꯈ꯭ꯔꯅꯤ
할게 리뷰 ලꯧꯗꯣꯏꯅꯦ ꯁꯤꯅ ꯁꯔꯕꯦꯅꯥꯗꯒꯤ 이거 어디 거기 엄마, 어? 가자는 가운데 빠무들이 가자는 가운데가 ꯄꯨꯡ 4 ꯐꯨꯠꯂꯒ 하이 리뷰 ꯄꯤꯔꯛꯑꯣꯔꯦ ꯃꯍꯥꯎ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ 싱거니 아니 이싱도 갈동나더비니까 장sab잖아 쟁점을 뭐 ꯊꯣꯡꯉꯤꯕ ꯃꯤꯁꯤꯗ ꯑꯝꯇ ꯍꯥꯏꯔꯤꯁꯣ ꯊꯣꯡꯉꯤꯕ ꯃꯤꯁꯤꯗ ꯑꯝꯇ ꯍꯥꯏꯔꯤꯁꯣ 하와이안나. 나 ꯀꯧꯔꯦ 아두가 너희랑 아이쿠이하고 옥자로 나오게. 모자 부리지가 호렌 야우도이ꯕ 블록시가 다 나오비세 너희 레이고 ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯊꯤꯜꯂꯨꯗꯣꯏꯅꯦ ꯆꯠꯂꯁꯤ 고향 가서 ꯑꯩ ꯁꯥꯎꯔꯤꯅꯤ ꯁꯤꯅ 나나 저거 저거 봐봐 산 근데 마치 어디 어디 저번에 쇼라게